मणिपुर के अहम न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो एमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजवाई मथक टोंगथाम लिकाई हांदोकचरे हॉस्पिटल मरुना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर माइग्रेन चिंब लायंगली हॉस्पिटल न्यूरो की लायंग चंब अफब मखल की खुसु खुलाई मेशीन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाब क्या मायोंगदरी मसिदसु नतना मतम तिंथना अनाब लायंगना मरम ओरगा खुदोंथिबा क्यासु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताब ममलदा लायंग मतनतना OPD जनरल ICU बेड्स ऑपरेशन मेडिसिन एक्सरे लेब कमरी लेनबसु अताब ममलदा फंगली ngasi biro amadi kudong saba singa silobiyo hena kuba mrol di damak hospital asigi telephone number 70055341666 natraga 8974572154 da pau phabirak yagani Komjari LTV ki test of cartoon की महाव में वीडियो सिंह महाव तरा मुक्सरी मरुदिंग असि इम्फाल फंगो पाउसी सिंह की कार्टून सिंगदा कार्टूनिस्ट ना करी हाइनिंग लिबा करी फोनोंग लिबा करी वखल खलल निबा बदो म्याम सनों थमजगे आन मलो खजगे संगाई एक्सप्रेस की उन्थोकपनिदा बा कार्टून यंग म्याम फजबा लोहमबगी सिनमने को वीडियो कैमरा में लेरे बोर सेनब लेरे कुंदो हुक्तोरे बोर फमे कैनान हुक्तोरे अन कैना सिना वखल खनबगी सिननेबा बोर कैना अनिसे वखन हम खन्नबनेबा अदरा बोर कैना अनिसे अमता ओरिजिनल अमता ओइरमदो ओरिजिनल मीन्स ये हाइतारे फागी नेसु असेंग अमता ओइरमदो वर्जिन अमता ओइरमदो वारी सागलकपने याम फजाबा सिसे अदमाना हाय अपंग मनुपासे अदुम लई कायन पिजना हाइजबनी खरा इंग्लिश के लोनना दैट इज एब्सोल्युटली करेक्ट सर कायना अना अपंबा नुपासे अदुम लई जा दैट इज एब्सोल्युटली लई जा निबो एंड हाइव द नेबास मानदी नुपा ऐसी नुपा होंग होंगदना अहुमलक चेलुरे हाइबजी खंगजब नतेन माजे हराउदन तौरगा ऐसी लैसाबी असेंग नत्रे माना खंजरगा नमदनेबा अखोइगी कुंदोसे हुकनब तौबदनेबा अदे माइसे मये किसे हेंजिलकप माले नंबदा इंग्लिश किसे मसी खरा चेना माले अपंग नुपासे दम लैजानिको हाइदनेबा लैजानिबु मानदे ऐसी नुपा होंग होंगदना अहुमलक चेलुरे हाइबसी खंगजब नतेना दैट इज एब्सोल्युटली करेक्ट सारन हाइबसी हेंजनम मालेको अदे बोर्सनेसु खल्ल खुमकुदनेबा नुपीसी नोंगदा अहुमलक पंगथै हाइबसी चुमजानिबो अङोंद लैनी हाइदना लाइने ऐसी पाखंग नते खंगजब नते याम फजबा अदना मागी पाखंग नतबसना लोहोंगरुब्रा चेलुरब्रा मासु अम ओइनबा अदना अनिनी चामाना थुंगनबे मोंगदनि मानसु ऐसी लैसाबी नतेसी मा खंगद जानी के हरावा अमसनसु ऐसी ओरिजिनल पाखंग नतेसी खंगद जानी हाइबगी याम फजबा अदुंबा एगा BBS की नोकनिंगबा ngasi issue da khut tharak tare sumna nokning borom da khut tharak pa yam phajaba cartoon ne mase mamang da budi yaurabane do hanjan hanjan thabak chinabugumba da hapak po erengani mamang su yaurabne yam phajaba dumba wan thok leba cartoon ne thamjage morong da leisna khoi sana leba ki loiredana adune loiredana singbiu ngarang se khoi world environment day gi thorom pangto e badna motsap kaina hana tongna mayam do aduga जून मंगा से पृथ्वी के मालेम की एनवायरनमेंट कन्बन निमित अदना लेबने अदना मैम से उ थाबगी मैम से पैखनब मैम दुनी अखोना हाइनबदुनी उ से थारैबजी से याम यामे लोइने हिंगलदि मणिपुर पुंजंग संगने अदना और उ थाबदु नति हिंगनबदुनी अदेदा ngसाई मैम से लाकबदने अखोय मैम उ थाब लाक्सेरी ये न लाकबदनेबा अदा खुनगी अहन सिंगसिना खनदुने ए ममांग चैदसु मफम सिदा अदुम थाखिदाइने अमत्तदि हबु उदेदाना अदुना अखोयगी ममांग लेग्रबनी चौकीदार अमना अखोयगी मतमदुगी मिनिस्टर MLA मैम थारम मैम लोइना थारे हिंद्रे अदुदि साइन बोर्ड मैम मोइना थाबगी मिनिस्टर की ममिंग थाब मैम लोइ लौसेलगा काम तो होंजल थमी कईगिनो है कना मथंग थाब नो सिनदबनेना
ꯔꯣꯅ ꯃꯌꯥꯝꯁꯤ ꯎꯁꯤ ꯎ ꯊꯥꯕ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯐꯖꯕ ꯃꯁꯤ ꯑꯗꯨꯕꯨ ꯎꯁꯤ ꯍꯤꯡꯍꯟꯕꯗꯨꯅꯤ ꯃꯊꯧ ꯇꯥꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯤꯡꯍꯟꯕꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯎ ꯊꯥꯁꯤ ꯍꯥꯏꯕ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃꯅ ꯎ ꯍꯤꯡꯍꯟꯁꯦꯅ ꯊꯥꯈ꯭ꯔꯤꯕ ꯎ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯠꯂꯒ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅꯤ ꯍꯞꯇꯥ ꯑꯃ ꯎ ꯑꯩꯈꯣꯏꯒꯤ ꯕꯟ ꯃꯣꯁ ꯋꯥꯔꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯁꯤ ꯂꯩꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯜꯂꯒ ꯎ ꯍꯤꯡꯍꯟꯁꯤꯅ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯣꯐꯤꯁꯦꯜ ꯃꯌꯥꯝ ꯑꯗꯒꯤ ꯁꯦ VIP ꯃꯌꯥꯝ ꯑꯗꯒꯤ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯒ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯃꯗꯨꯁꯨ ꯑꯃꯨꯛꯇꯪ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯁꯤꯟ ꯑꯃꯒ ꯌꯥꯎꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯑꯗꯨꯅ ꯎ ꯍꯤꯡꯍꯟꯁꯤꯅ ꯑꯃꯒ ꯎ ꯊꯥꯁꯤ ꯍꯥꯏꯕ ꯑꯃꯒ ꯎ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕ ꯑꯃꯒ ꯇꯧꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯎ ꯊꯥꯕ ꯂꯥꯛꯆꯔꯤꯑꯅ ꯃꯌꯥꯝꯁꯦ ꯐꯖꯅ ꯊꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯀꯔꯤꯗꯒꯤ ꯉꯔꯥꯡꯁꯦ ꯄꯥꯛꯇꯛꯅꯅ ꯄꯥꯎꯁꯤ ꯎ ꯊꯥꯕꯒꯤ ꯄꯥꯎ ꯉꯥꯛꯇꯅꯤ ꯉꯔꯥꯡꯁꯤ ꯑꯗꯨꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯎ ꯊꯥꯕ ꯂꯥꯛꯆꯔꯤꯌꯦꯅ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯑꯃꯁꯤꯅ ꯑꯍꯜ ꯑꯅꯤꯁꯤꯅ ꯈꯨꯝꯃꯛꯄꯅꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯥꯈꯤꯗꯥꯏꯅꯦ ꯑꯃꯠꯇꯗꯤ ꯍꯧꯕ ꯎꯗꯦꯗꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯈꯨꯠ ꯊꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯗꯥꯟꯗꯒꯤ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦꯁꯤꯁꯨ ꯑꯗꯨꯗ ꯎꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯧꯔꯦ ꯑꯗꯨꯗ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯍꯥꯏꯇꯥꯔꯦ ꯅꯦꯍꯔꯨ ꯇꯨꯄꯤꯒ ꯎꯞꯄꯕ ꯀꯨꯔꯇꯥ ꯄꯥꯏꯖꯃ ꯁꯦꯠꯂꯕ ꯐꯩꯖꯣꯝꯒ ꯁꯦꯠꯂꯕ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗ ꯑꯃꯁꯤꯅ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯎꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯄꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯑꯣꯏꯍꯜꯂꯁꯦꯅ ꯎ ꯐꯖꯅ ꯆꯥꯎꯔꯦꯗꯅ ꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯅꯤꯅ ꯍꯦꯛꯇ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯊꯦꯠꯆꯜꯂ ꯂꯣꯏꯔꯦ ꯄ꯭ꯂꯥꯟꯇꯦꯠ ꯕꯥꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤ A ꯄꯥꯔꯇꯤ B ꯄꯥꯔꯇꯤ ꯈꯨꯕꯥꯛ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯄꯥꯔꯇꯤ ꯊꯥ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯦꯠꯆꯜꯂꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯕꯨ ꯍꯤꯡꯍꯟꯕ ꯄꯥꯝꯖꯕ ꯑꯗꯨꯝ ꯑꯣꯏꯍꯜꯂꯁꯦꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯒ ꯄꯨꯊꯣꯔꯛꯄꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯃ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯩꯗ ꯃꯨꯔꯇꯤ ꯁꯛꯇꯝ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯕꯁ ꯑꯃ ꯈ꯭ꯋꯥꯡ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛ ꯃꯌꯥꯁꯦ ꯈꯤꯇꯪ ꯈ꯭ꯋꯥꯡꯒꯤ ꯃꯨꯛꯇ ꯂꯩꯕꯁꯦ ꯕꯁ ꯃꯨꯔꯇꯤꯁꯤꯗ ꯑꯗꯩꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯂꯦꯞꯀꯗꯕ ꯀꯥꯡꯕꯨ ꯃꯌꯥꯝꯅ ꯈꯨꯔꯨꯝꯕꯒꯤ ꯆꯦꯅꯪꯈ ꯎꯠꯄꯗꯨꯅꯤ ꯕꯥꯄꯨꯗꯕꯨ ꯑꯣꯏꯔꯣ ꯅꯦꯍꯔꯨꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯔꯥꯕꯣꯠꯇꯕꯨ ꯑꯣꯏꯔꯣ ꯑꯗꯩꯗ ꯄꯥꯕꯨꯡ ꯚꯣꯠ ꯃꯇꯝ ꯌꯧꯔꯦꯅ ꯍꯥꯏ ꯂꯥꯛꯄꯗꯨꯅꯤ ꯈꯨꯔꯨꯝꯖꯕ ꯑꯗꯩꯗ ꯉꯁꯥꯏ ꯃꯨꯔꯇꯤꯁꯤꯅ ꯈꯨꯝꯃꯛꯄꯅꯤ ꯑꯩꯗꯤ ꯁꯤꯔꯕꯅꯤꯅ ꯂꯦꯞꯄ ꯌꯥꯔꯔꯣꯏ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦꯅ ꯃꯣꯏꯅꯗꯤ ꯑꯗꯨꯝ ꯂꯩꯕꯥꯛ ꯅꯤꯡꯖꯕ ꯁꯥꯔꯤꯕ ꯒꯥꯟꯙꯤꯗ ꯈꯣꯏꯔꯝꯗꯅ ꯅꯦꯍꯔꯨꯗ ꯈꯣꯏꯔꯝꯗꯅ ꯏꯔꯥꯕꯣꯠꯇ ꯈꯣꯏꯔꯝꯗꯅ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯗꯨꯒ ꯅꯤꯖꯕꯗꯨꯅꯤ ꯑꯗꯩꯗ ꯄꯥꯕꯨꯡ ꯚꯣꯠ ꯃꯇꯝ ꯌꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯗꯤ ꯁꯤꯔꯕꯅꯤꯅ ꯂꯦꯞꯄ ꯌꯥꯔꯔꯣꯏ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯩꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔ ꯑꯗꯨꯅꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯇꯤꯀꯥꯗꯥꯔꯁꯤꯅ ꯍꯥꯏꯕꯅꯤ ꯊꯕꯛ ꯁꯨꯔꯤꯁꯤꯗ ꯌꯨ ꯈꯪꯕ꯭ꯔꯥ ꯕꯤ ꯔꯦꯗꯤ ꯇꯨ ꯐꯤꯅꯤꯁ ꯗꯤꯁ ꯋꯥꯛ ꯕꯥꯏ ꯅꯦꯛꯁ ꯋꯤꯛ ꯃꯊꯪ ꯆꯌꯣꯜ ꯐꯥꯎꯕꯗꯅꯦ ꯁꯤ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯀோ ꯋꯤ ꯑꯥꯔ ꯇꯥꯛꯁ ꯇꯨ ꯂꯦ ꯋꯥꯇꯔ ꯄꯥꯏꯞꯁ ꯐꯣꯔ ꯗ ꯅꯦꯛꯁ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯅ ꯃꯊꯪ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯩꯈꯣꯏ ꯄꯥꯏꯞ ꯑꯃ ꯐꯨꯟꯗꯣꯏꯅꯦꯅ ꯇꯧꯊꯣꯛꯑꯒ ꯃꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯇꯧꯈꯥꯏꯕꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯂꯝꯕꯤꯁꯤ ꯁꯦꯝꯃꯣ ꯐꯖꯅ ꯃꯊꯪ ꯆꯌꯣꯜꯐꯥꯎꯗ ꯂꯣꯏꯁꯤꯜꯂꯣ ꯃꯔꯝꯗꯤ ꯃꯊꯪ ꯆꯌꯣꯜꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯏꯞ ꯐꯨꯝꯅꯕ ꯇꯧꯈꯥꯏꯗꯣꯏꯅꯦꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯃꯃꯥꯡꯗꯗꯤ ꯁꯤ ꯌꯦꯡꯉꯨ PWDꯅ ꯑꯃꯨꯛ ꯇꯧꯈꯥꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅ ꯇꯧꯈꯥꯏꯅꯤ PWꯅ ꯃꯦꯟꯁꯟꯅꯤ ꯑꯃꯨꯛ ꯇꯧꯈꯥꯏꯅꯤ ꯁꯤꯋꯦꯔꯦꯖꯒꯤ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯇꯦꯂꯤꯐꯣꯟꯒꯤ ꯑꯃꯨꯛ ꯌꯨꯡꯅꯤ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯃꯨꯛ ꯊꯨꯒꯥꯏꯕꯒ ꯌꯦꯛꯈꯥꯏꯕꯒ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗꯅꯤ ꯃꯥꯡꯍꯜꯂꯤꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯦꯝ ꯀꯣꯂꯦꯖ ꯔꯣꯗꯀꯁꯤ ꯌꯦꯡꯉꯨ ꯍꯥꯟꯅ ꯀꯣꯏꯂꯥꯁ ꯐꯖꯅ ꯄꯛꯀꯥ ꯊꯥꯔꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ RCC ꯑꯃꯨꯛ ꯊꯥꯖꯟꯅꯤ ꯑꯗꯒꯤ ꯁꯤ ꯒꯣꯕꯔꯅꯔ ꯃꯃꯥꯡ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯕꯗꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯊꯥꯗꯕꯁꯤꯡꯗꯨ ꯂꯩꯔꯗꯤ ꯌꯥꯝ ꯐꯒꯗꯕꯅꯤ ꯑꯗꯨ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯈꯣꯏꯒꯤ ꯁꯍꯔꯒꯤ ꯃꯌꯥꯏ ꯃꯌꯣꯜ ꯑꯣꯏꯔꯤꯕꯅꯦꯅ ꯃꯁꯤꯗ ꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥꯁꯦ ꯑꯟꯅꯦꯁꯦꯁꯔꯤ ꯄꯛꯀꯥ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯒ ꯕꯤꯇꯨꯃꯦꯟ ꯊꯥ ꯂꯣꯏꯕꯒ ꯑꯃꯨꯛ RCC ꯇꯧꯁꯤꯜꯂꯛꯏꯕꯅꯦꯕ ꯅꯨꯡꯉꯥꯏꯔꯤꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅꯤ ꯉꯁꯥꯏ ꯊꯤꯀꯥꯗꯥꯔꯁꯤꯅ ꯌꯦꯡꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯕꯤ ꯔꯦꯗꯤ ꯇꯨ ꯐꯤꯅꯤꯁ ꯗꯤꯁ ꯋꯥꯛꯁ ꯕꯥꯏ ꯅꯦꯛꯁ ꯋꯤꯛ ꯃꯊꯪ ꯆꯌꯣꯜꯐꯥꯎꯗ ꯃꯁꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯋꯤ ꯑꯥꯔ ꯇꯥꯛꯁ ꯇꯨ ꯄ꯭ꯂꯦ ꯋꯥꯇꯔ ꯄꯥꯏꯞꯁ ꯐꯣꯔ ꯗ ꯅꯦꯛꯁ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯅ ꯃꯊꯪꯒꯤ ꯋꯥꯇꯔ ꯄꯥꯏꯞ ꯐꯨꯝꯅꯕ ꯑꯃꯨꯛ ꯇꯧꯈꯥꯏꯗꯣꯏꯅꯤꯅ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯝ LTVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯦꯟꯅꯕꯤꯔꯁꯤ न्यूरो पेशेंट्स अमत ngairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da hanuk chare
hospital asina maruina BP stroke brain tumor lammi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng bar changba afabo makhal gi khusu khulai amadi machine marang kai lei masina kokal mari leina ba tongan ton ba makhal gi anaba sing ningthina layengli lamdam masida neurosurgeon yamna tangali ba maramna chingamadi arapa phum dagi lakpa anaba sing neurosurgeon unana ba honabada awaba kya mayong dari masida sunatna matam tintana anaba layeng una maram oraga khudong thiba kya sumayong dari masi punamakta khara do orebusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layengli hospital asida ataba mamalda layeng matana OPD general amadi ICU beds operation medicine x-ray amadi lab kamai le nabas nasu ataba mamalda phangalli ngasi maglension biro amadi kudong saba singa silobi ho hena kubam rol gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani